E-PAO tabiriba khudimak po Idram Susmitana ayuki pau pizari ahangda maruba headline. Kuki-Zo Miyamgi apama Matung Enna Legislature Leiba Union Territory ki Demanddi Ahongba Leite haina UPF amadi KNO na phongdorakli. Kuki Khutlai Paiba Singa Khujek Pinaduna Su Chahi ama sangdokiba asi Manipur Miyambu apangwa siba oina thokle haina Mahesor Thonaltam na phongdorakli. Myanmar macha listing humpumari ka chahum rom India da ain yuwang mada changsing khre haina NBD na phongdorakli. Pausandona Pijari. Kuki-Zo Miyamgi apama Matung Enna Legislature Leiba Union Territory ki Demanddi Ahongba Leite haina UPF amadi KNO na phongdorakli. Center ka suspension of operations su agreement khuyek pinarabasu Kuki-Zo Miyamgi apama Matung Enna Legislature Leiba Union Territory ki Demanddi Ahongba Leite haina lalholop UPF amasung KNO na phongdorakli. Center Manipur lenga ka su agreement khuyek pinakiba Manipur lalholop United People's Front UPF amasung Kuki National Organization KNO ka punna thadurakiba cherol asina hairibadi India Constitution gi makhada yanaraba political settlement ama puraknaba lambi yatpa oina khuyek pinakiba su agreement ki matung ina mawong marin naiba amasung akaknaba matam amagi manungda nakal ahumgi oiba wari sananabagi chapchaba firep lei hari cherol asina hai state amagi territorial integrity gi matangda Palladuna Cherolesida Hai. State Amagi Leriba Territorial Integrity Natraga Unilateral Administrative Yauna State Adugi Boundary Semdo Sadopa Habisi. Indian Constitution Gi Article 1 Amadi 3 Amasung 368 the Parliament that Tabak Paikapangambagi Sakti Yauri. Amaromda National Highway number 2 Imphal Dimapur Lambigi Matangda Palladuna National Highway ase Kuki-Zo Miyamna Kaidongda Thingzinkide. Gaza Sina Appeal Taukibama Wapamdi Lambi Asigi Kangpopi District ki Sarukta Central Security Force Cooperation Piduna Tangai Fadaba Polam Sing Ningthina Puthok Pusin Yahanba Habani. Buffer Zone Fauduna Maite Amasung Kuki-Zo gi Miyam Thingba Leitana Chatok Jasin Tawbagi Wapam Leite. Highway ase Ngak Shenba Habasi India Lengak Amasung Deploy Tauriba Force ki Thodangni. Indian Constitution Gi Makhada Legislature Leiba Union Territory Amagidamak Political Dialogue Chathabada Kuki-Zo Miyamgi Aningba Apama Aduda UPF Amasung KNO na Legani Separate Administration Gi Demand Handopa Leite Hari Kuki Khutlai Paiba Singa Khuyek Pinaduna Su Chahi ama sangdokiba asi Manipur Miyambu apangba siba oina thokle haina Mahesor na phongdorakli Kuki militants singna chathariba unlawful oiba thabak sing thingnaba makhoi gi mathakta panbe yaba law amata leitraba madu natraga makhoi ngak shenaba thokiba special law ama semlabra haina RPI atwale gi national secretary su oiriba Manipur State Committee gi president Mahesor Thongnawjamna phongdokrai Ministry of Home Affairs amasung Kuki Khutlai Paiba Singa anobasu agreement ki khuyek pinakiba asiga mari leinana Mahesor Thongnawjamna thadorokpa video release amada wafam asi mahakna haikibani Video release aduda mahakna hai Ministry of Home Affairs UPF KNO amasung Manipur lenga ki officers singi agreement ama sign tawnakiba asida Manipur Miyambu apangba siba oina thoklai agreement asiga mari lenana ministry gi maikedigi thadorokpa press statement da Manipur gi territorial integrity sokhandaba amasung National Highway number 2 hangdokpa haiba wafamda highlight tawraga miyamda harawa pokhanki Aduga Thangnaba Mikopta agreement aduda maru oiba thodang loriba Kuki-Zo Council na thoklakpa Cherolana National Highway asi hanadagi athingba thamkhibana nongna hangdokani haiba wafam asi chanaroi haraklei masida sunnatana Kuki amasung maitegi marakta thamlamba buffer zone adumak laigani haiba wafam phongdorakli masina hainaliba asidi highway asida maitai chatpa yaroi habani asumna constitution gi wangmada thabak tawriba Kuki militant amasung lairiba loop singi mathakta panbe yaba law amata leitrabra natraga makhoi asi ngak shenaba constitution da tokhaiba law ama semna laikhrabra haiba wahanga hangki Mahakna makhatana hai Kuki-Zo Council gi Cherol aduna palliba yamna maru oiba wafam amana separate administration natraga tungkoina tangdo leitaba leibagi wari leite hanisu mayek singna palli Pumnamag asi yenglaga ministry amasung Kuki singi marakta handak sana ki bawari amasung pinakiba agreement asi karikarama makhagi agreement no haiba adu chawna chamamnaba ama pokhale Agreement asida anaba ground rule semla haisilaga hanadagi ground rule thugaiduna lerklaba Kuki militant singi nongna su tongnore aduga yanare hariba wafam sing asina chay naduna miyambu apangwasiba oina thokle agreement asida yanare haiduna ministry na tholakkiba cherol amasung Kuki gi makedigi thoroliba cherol ani asigi marakta
contradict tawduna leiriba asida Manipur miyam maru aina Miyamgi mihut oiriba MLA singna tumina leisinpham thoktabani haiki mahana makhatana hai phuruk masalgi marakta ngangna saknaba natana Manipurgi miyambu usittabagum chatharaliba thabak asida Manipurda leiriba CSO sing political gi leiriba party khudingmak amadi mihut sing punsilaga hairiba agreement asi chanaba yaroi haiduna punna leminaba matam adu yorabani hauzik khudyak pinariba asi agreement haibasi eknate law nate aduna sign tawniba part ahum asigi manungda amana yadabada khudakta khathatpa yaba potni masida ruling opposition thidana leiriba Miyamgi mihut MLA sing political party singna masa masagi bot mangdana ba haiduna tumina leisilaga lebak asi mangna bathabak singumsi haina su mahakna makhatana phungdokhi Myanmar macha listing humpumari ga chahum rom India da angi wang with the changsing kra haina envire na phungdorakli Myanmar dagi Manipur da mitop sing changsilakliba asi ekoina khangliba asidagi ka hena changsilamba yabagi chingnaba lei haina hanagi chief minister envire na nungnangwa phungdorakli ngasi mahaki social media account da thagalakiba post amada United Nations for Refugee gi report paladuna hai hauki bachahi lisingani kunmathoi gi February thadagi hauzik phawda chawrakna Myanmar macha lising humpumari ga chahum rom India da ain yuwang da changsing kre hari masida Myanmar macha lising taruk chani pandi UNHRC ga loinana New Delhi da register tawkrai official oidaba masing na hena yamna magani haina mahakna nunang ma phongdorakli matam asida ekoina tumina leithokpa yaraktre haba khangmina rasi isu asina ekoida makhata na chaithing pirak tringai da paikhatpa yaba thabak sing paikhat horagani haina phongdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Lalolop amagi lumpi lanmi ani yauna mari fagale Security Force nangarang chatikiba search operation da lalolop UPPK gi lanmi ama Imphal East District ki Lamphai Police Station gi manung channa laifam khunong makha lekai da leiba masagi mayumdagi fare hari Farba miyoy asigi maming laifrapam Devananda Singh alias angang macha alias nong shaba chahi kuntramari kawi hari Amaramda Security Force na hokiba September mari da chatharakpa search operation da aina thinkraba lalolop ama oiriba Pripaki miyoy ani Imphal East District ki Andhra Police Station ki manung channa ngarian naka checkpoint dagi fare hari Police ki pawsina hai faraba Pripaki miyoy ani adudi nongmain them ningol usam ongbi pakpi debi chahi nifutaruk laifam khongjom samram Laibung Thobal District amadi Lai Harongbam Premi Devi chahi kuntramapan laifam charangpat maya lekaini Farba miyoy ani asi miyam dagi namduna sel khabi ki thabak chathabani hari makoi dagi two-wheeler Activa ama lalaulo Pripaki demand Leite taramanga amadi mobile phone anisu recover tawre hari numit asimakta da security force na chatharakpa search operation da su lalalo Pripaki lanmi ani Kakching district ki Wango police station gi manung chana pangaltabi Charen Khunjau Loyai IBR dagi fare hari farba miyoy ani asigi maming Laistram thoitoi allies lanthoiba chahi kulhumdoi amadi Laistram Bumesor allies ingba chahi kulmanga kawi makhoi animak Bisnupur district ki Charel maning lekai da leibani makhoi ani dagi two-wheeler Activa ama simga konana mobile handset ama loinana Aadhaar card ama recover tawre miyoy ani asi miyam dagi namduna sel khaibagi thabakta chenabani haibasu khambangamde hari Pradhan Mantri Awas Yojana gi makhada yum koti amaga lakh kun sanaba senpham kaithokre Leiba sida leiriba miyambu laira anang khaidana aphaba yumda lehenaba haudokiba Pradhan Mantri Awas Yojana mapung phana sana hanaba Ambikar English ngani kunmanga campaign hudokhrei campaign asi Housing and Urban gi Union Minister Manohar Lal da Pradhan Mantri Awas Yojana Urban 2.0 gi makhada hudokibani scheme asi gi makhada pikhalakpa application sing ahan ba khongthangi oina verification tawduna athuba matamda sarkar na sel thadaduna saba horaba yumsing loisenbada mating pangani Pradhan Mantri Awas Yojana gi makhada yum koti amaga lakh kun sanaba senpham kaithokhrei Masigi manungda pakagi yum lakh marfudara mari saba loiduna beneficiary singda khusina kre hari hiramasiga mari lenana Union Minister Manohar Lana phudokibada Ambikar campaign asina lemhoriba yum sing saba loishina bahona bada yamna chauna mating pangnagani loinana miyamda afaba yumda lehenabagi thabak asi mai pakna pangthokna bahona gani haiki Tongan ba mafam ani dagi miyoy mga draka konana police na fagakrai
Security Force ki kangmuna mayai kaba nisa yonba amadi karbar tawba singi matakta chatarakpa drive ki manung chana haukiba September 3 da Imphal East District ki Hengang Police Station ki manung chana leba Khomedok Karong Village tagi miyoi mari masa gi mayum dagi drug ka kona fagale hari Police ki paw asina hai fagalaba miyoi mari adudi Mariam Begum chahi yankai mari Abdul Matalif chahi kuntra taruk MD Umar chahi kun mari amadi Ruhia chahi kuntrani hari Makoidagi heroin number 4 gram chamaga kunmapan, Ahongba Bals chamaga kuntra taret, Serins taramari mobile phone taret amadi sell oina lupa lak, amaga listing kun humdoi chadre yang kaisu fagale hari. Amaromda Manipur Police ke kangbuna haukiba September 3 da chatagiba search operation da Thobal District Thobal Police ki manung chanba khekman makhale kadagi tongan ba nisagi polam single lunina miyoi ama fagale hari. Police ki paw asina hai fagalaba miyoi adugi maming Asem Somananda Singh kawi mangondagi SAMP F X plus box ahum SPAST RAS CEN plus box ani TUSSREXTR cup syrup bottle taramanga amadi Bexcodox cup syrup bottle amaga konana fare hari PM Modina Manipur laklabadi state asigi isu sing warushin ama puraklaba matungda hanbiyu haina miyamna wa haipam thoi haina location na phangdorakli Chingda free movement lehengani habasi ching khakta da habani chingda maitai community changba yaroi habasida aini matung ina hariba miyosing adu phapam thoi maitai singna amadi MLA amatana Kuki singna tamda changba yaroi haikiba Leite maitai gi karamba organization amatana Kuki changba yaroi haikiba laikhrabagi Prime Minister Narendra Modi na handak Manipur da lakpa tarabadi Manipur da tholiba wathok sing asigi warushin ama puraklaba matungda hanbiyu haina Manipur miyamna ichang thongna haibam thoi haina khundrakpam kendra gi Congress ki MLA TH Lokisorna phongdokrai Wafam asing asi khundrakpam asigi manung channa Leiba kaibi awang lekai da Leiba Added High School Compound manungda school gi mahairosing oja sing amadi lekai miyangko kusamna duna ujara thabagi thoronga mari lenana wangangbada MLA na location na phongdokhibani mahakna makata na hai National Highway 2 matta community khuding mak chatpa yaraga maitai community khakta mak chatpa yadriba sikari kino National Highway da free movement tawba yahaliba asida maitai singna chathok sasin tawba matamda asokapan thogalakpada maduda chenaba sing fadana aini oiba thabak laukhatkani habina chingbagi order ama phawba ngasi phawba thokpa leite Handak Prime Minister Manipur da lakani hariba asida mahangna lakpada state asida thokliba isu khudingmakki waroshin purakani habasi mangjawna na hamiyamda haifam toi madu natrabadi Prime Minister na Manipur da hojik thokliba isu sing asigi waroshin puraktrabadi Prime Minister Manipur dagi hanba yaroi habasi miyamna haifam thoktabra haina mahakna fokdoki PM Modi lakpagi wafam BJP na lakthopa ngamdribasi marale rek taksabani haina bimola phongdorakli Manipur da Prime Minister Narendra Modi lakpagi matangda BJP na chapchaba wafam lakthopa ngamdribasi maralele taksabani haina Inner Manipur Parliamentary Constituency ki MP Dr. Angomcha Bimol akojamna phongdokhrei Imphal da ngarang pangthokiba thoram ama yawba lakhiba MP na pawmisingda haiki Manipur da Prime Minister lakani natraga lakloi haiba chapchana khangba ngamdri adubu kanagumba BBIP ama lakani haibadi tare hairiba BBIP aduna Prime Minister oiba tarabadi karigi iphong phongna lakthopa ngamdribano thawong asi BJP masana mara leijare haina taksaba imongni Kanglup ki irang na phibam sokhalaba Manipur da BJP na amuka hana chamam nawa pokhale haina maral siraduna mahakna haiki state asigi mioi ayamana Prime Minister gi mafam da pen da pokli matam sangna awaba chaitheng mayong na duna laklaba state asigi miyamda Prime Minister na ngakpi yu haizapam thoi haina su mahakna phongdokhi Paumi shina hangba wahang amagi paukumda MP na haiki Kanglup ki irang na phibam sokhalaba amasung mayung makai thadokduna lanjenariba internally displaced person IDP masing Masa-masagi mayumda hanjil hanaba thorang ama pukchel sengna laukhatlakpadi state asigi miyamna Prime Minister bu soidana ngakpiba ngamgani Kanglup khudingmakki miyoi singna National Highway singda aki akhang leithana chathok chasin tawba yahangadabani amasung hojik thokliba Kanglup ki hatna sunaba asi kanana amasung kamdongna thawalaklibano habadu chapchana khangdoklaga madik chaba action laukakadabani hainasu Inner Manipur Parliamentary Constituency ki MP na phongdokhi Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maroiba paw amuka hana pizari
Kuki-Zo Miyamgi apamba matung ina Legislature Leiba Union Territory gi Demanddi Ahongba Leite haina UPF amadi KN ona phongdorakli. Kuki khulai paiba singa khuyek pinaduna su chahi ama sangdokiba asi Manipur miyambu abangba siba oina thokle haina Mahesor phongdorakli. Myanmar machali sing humpumari ke chahom rom India da aingi wangmada changsingkre haina NBD na phongdorakli. Matang asida Loyalam E-PAO na E-PAO piba loizari tabiri ba khudimako amuka hana khurujari.